ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯁꯥ ꯎꯔꯤꯄꯣꯛ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯨꯝꯗꯣꯡꯄꯣꯛ ꯑꯃꯗ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 4ꯅꯤ, ꯑꯇꯣꯟꯕꯗꯨ ꯈꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ, ꯑꯇꯩꯗꯤ ꯂꯣꯏꯅ ꯅꯨꯄꯤ ꯊꯤꯔꯒ ꯇꯣꯉꯥꯟ ꯂꯣꯏ ꯆꯥꯅꯈ꯭ꯔꯦ꯫ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯃꯆꯥ ꯊꯥꯕꯜꯒ ꯃꯃꯥ ꯀꯩꯅꯥꯍꯟꯕꯤꯒ ꯃꯕꯥꯅꯤ ꯈꯛ ꯆꯥꯛꯈꯨꯝ ꯄꯨꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯧ ꯑꯇꯩꯅꯁꯨ ꯀꯌꯥ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯜ ꯅꯨꯄꯤ ꯊꯤꯔꯤ꯫ ꯊꯥꯕꯜꯂꯩ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯆꯔꯒ ꯅꯨꯃꯤꯠ ꯈꯨꯔꯨꯝꯖꯗꯨꯅ ꯂꯥꯏ ꯗꯨꯞ ꯊꯥꯕ ꯂꯣꯏꯁꯤꯜꯂꯒ ꯆꯥ ꯂꯣꯟꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯐꯅ ꯊꯦꯡꯂꯐꯥꯎ ꯀꯅꯥꯝ ꯍꯧꯒꯠꯂꯛꯇꯦ꯫ ꯃꯅꯦꯝꯁꯨ ꯍꯧꯒꯠꯇꯦ, ꯃꯥꯏ ꯅꯨꯄꯥ ꯊꯥꯕꯜꯁꯨ ꯍꯧꯒꯠꯂꯛꯇꯦ꯫ ꯃꯣꯏ ꯏꯃꯨꯡꯁꯤꯗꯤ ꯃꯇꯥ ꯑꯃꯒꯤ ꯏꯃꯨꯡꯅꯤ ꯈꯟꯅ ꯈꯟꯅ ꯆꯥꯗꯨ ꯂꯣꯏꯁꯤꯜꯂꯒ ꯃꯌꯥꯝ ꯍꯧꯒꯠꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯨꯃꯤꯠꯇꯤ ꯐꯅꯌꯥꯝ ꯊꯦꯡꯖꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯤꯒꯤ ꯑꯉꯥꯡ ꯂꯩꯕ ꯌꯨꯝꯗꯒꯗꯤ ꯑꯉꯥꯡ ꯃꯍꯩ ꯇꯝꯐꯝꯁꯪ ꯉꯁꯥꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯉꯩꯁꯤꯗ ꯃꯅꯦꯝꯗꯣ ꯍꯧꯒꯠꯂꯛꯑ ꯃꯥꯜꯂꯤ꯫ ꯃꯈꯣꯜ ꯑꯃ ꯇꯥꯏ, ꯉꯥꯡꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯩꯅꯥꯍꯟꯕꯤꯅ, "ꯑꯩꯗꯣ ꯉꯁꯥꯏꯅ ꯍꯧꯒꯠꯂꯕꯅꯤ, ꯐꯃꯨꯡꯗ ꯈꯣꯡ ꯈꯨꯠ ꯀꯥꯎꯊꯣꯛ ꯀꯥꯎꯁꯤꯟ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯂꯩꯔꯨꯔꯦ꯫ ꯏꯕꯨꯡꯉꯣꯗꯤ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ?" ꯊꯥꯕꯜꯂꯩꯅ, "ꯍꯧꯒꯠꯇ꯭ꯔꯤ ꯏꯃꯥ." "ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕ? ꯃꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤ, ꯑꯩꯗꯤ ꯊꯦꯡꯅ ꯍꯧꯒꯠꯄꯁꯤ ꯀꯌꯥ ꯍꯩꯅꯗꯦ." ꯊꯥꯕꯜꯂꯩ ꯈꯜꯂꯒ ꯂꯩꯍꯧꯏ ꯋꯥꯈꯜꯗ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯍꯧꯗꯤ ꯃꯥꯁꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯦꯡꯉꯤ, ꯑꯗꯨꯒ ꯌꯥꯍꯧ ꯊꯦꯡꯕ ꯍꯩꯅꯗꯦꯒꯁꯨ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯆꯥꯁꯦ ꯍꯩꯔꯛꯑꯣꯔꯥ?" "ꯑꯩ ꯆꯤꯟ ꯌꯥꯒ ꯑꯃꯇ ꯁꯦꯡꯗ꯭ꯔꯤꯗ, ꯈꯕꯔꯁꯦ ꯀꯔꯤ ꯌꯥꯎꯒꯦ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯇꯧꯕꯅꯤ, ꯑꯩ ꯆꯤꯟ ꯌꯥ ꯁꯦꯡꯂꯨꯈꯤꯒꯦ." ꯊꯥꯕꯜꯂꯩꯅ, "ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯍꯧꯒꯠꯂꯨ, ꯊꯦꯡꯉꯤ, ꯏꯃꯥꯅꯁꯨ ꯌꯥꯝ ꯉꯥꯡꯂꯝꯂꯕꯅꯤ ꯌꯥꯍꯧ ꯊꯦꯡꯉꯤ ꯍꯥꯏꯅ." "ꯉꯥꯡꯅꯤ ꯃꯥꯅꯗꯤ, ꯌꯥꯝ ꯉꯟꯕꯅꯤꯅ." "ꯑꯗꯨꯃꯥꯏ ꯍꯥꯏꯅꯣ, ꯏꯃꯥꯅ ꯇꯥꯔꯒ ꯑꯩꯅ ꯏꯟꯁꯤꯜꯂꯒ ꯍꯥꯏꯕ ꯃꯥꯅꯤ꯫ ꯃꯧ ꯑꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ, ꯋꯥ ꯑꯃꯇ ꯏꯅꯤꯡꯇꯝꯅ ꯉꯥꯡꯐꯝ ꯈꯪꯗꯦ, ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯂꯥꯟꯅ ꯍꯦꯛꯇ ꯂꯧꯏ." "ꯑꯗꯨ ꯃꯌꯥꯝꯗꯣ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯌꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ." "ꯏꯁ, ꯋꯥꯇꯥꯒꯗꯤ, ꯏꯃꯥꯒ ꯀꯤꯗꯅ ꯆꯦꯟꯈꯤꯕꯒꯗꯤ ꯇꯧꯅꯨꯀꯣ." "ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯪꯅ ꯌꯥꯝ ꯐꯠꯇꯅ ꯎꯔ ꯃꯥꯜꯂꯤ, ꯃꯥꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ, ꯋꯥ ꯉꯥꯡꯕꯗꯤ ꯀꯌꯥ ꯍꯩꯇꯕꯅꯤ." "ꯃꯥꯅ ꯇꯨꯃꯤꯟꯅ ꯃꯤ ꯈꯪꯍꯟꯗꯕꯤ ꯐꯕꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ, ꯑꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅ ꯉꯥꯡꯕꯁꯤꯃ ꯌꯥꯎꯗ꯭ꯔꯤ, ꯏꯅꯥꯁꯤꯃ ꯍꯦꯛ ꯄꯪꯈ꯭ꯔꯒꯦ." ꯀꯩꯅꯥꯍꯟꯕꯤꯅ, "ꯊꯥꯕꯜꯂꯩ, ꯀꯗꯥꯏ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ? ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯒ ꯂꯩꯈ꯭ꯔ ꯃꯥꯜꯂꯤ, ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯔꯣꯏꯗꯧꯔꯤ." "ꯏꯃꯥ, ꯑꯩ ꯂꯥꯛꯆꯔꯦ." "ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯏꯀꯥꯏꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯈꯪꯈꯤꯗ꯭ꯔꯕ ꯖꯥꯠꯅꯤꯀꯣ, ꯅꯣꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗꯤ ꯇꯧꯖꯔꯛꯇꯦ." ꯊꯥꯕꯜꯂꯩ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯛꯂꯤ꯫ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ ꯍꯦꯛ ꯌꯧꯏ꯫ ꯊꯥꯕꯜꯂꯩꯅ, "ꯏꯃꯥꯒꯤ ꯆꯥꯅꯕ ꯇꯟꯒ ꯁꯤꯗ ꯂꯩꯖꯔꯦ." "ꯁꯤ ꯊꯛꯅꯕꯁꯦ ꯈꯔ ꯁꯥꯍꯜꯂꯛꯇꯕ꯭ꯔꯥ? ꯑꯩꯗꯤ ꯑꯌꯤꯡꯕꯁꯦ ꯊꯛꯇꯦ, ꯇꯟꯁꯤꯅ ꯀꯗꯥꯏꯗꯒꯤꯅꯣ? ꯄꯣꯠꯐꯝ ꯃꯆꯥꯗꯒꯤ ꯑꯣꯏꯔꯗꯤ ꯑꯩ ꯆꯥꯔꯣꯏ, ꯂꯧꯊꯣꯛ ꯂꯥꯎ." "ꯏꯃꯥ, ꯂꯩꯔꯪ ꯃꯅꯥꯛꯇ ꯉꯁꯥꯏꯗꯒꯤ ꯊꯝꯂꯒ ꯁꯥꯍꯜꯂꯛꯑꯕꯅꯤ, ꯏꯃꯥ, ꯇꯟꯗꯣ ꯑꯩꯅ ꯍꯧꯕꯅꯤ, ꯂꯩꯔꯨꯕ ꯅꯠꯇꯤꯌꯦ." ꯁꯥꯟꯇꯤꯅ, "ꯍꯣꯏ ꯏꯆꯦ, ꯏꯆꯦ." ꯀꯩꯅꯥꯍꯟꯕꯤꯅ, "ꯃꯄꯥꯟꯗ ꯃꯤ ꯀꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ, ꯑꯃꯨꯛꯇ ꯌꯦꯡꯂꯨꯆꯣ." "ꯏꯟꯗꯣꯝꯆꯥ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ, ꯏꯃꯥꯁꯨ ꯏꯃꯨꯡꯗ ꯂꯩꯌꯦ, ꯑꯩꯅ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯗꯦ." "ꯏꯃꯥ ꯍꯣꯏ ꯏꯕꯨꯡꯉꯣ ꯍꯣꯏꯗꯤ ꯂꯩꯇꯕ꯭ꯔꯣ?" "ꯂꯣꯏꯅ ꯂꯩꯌꯦ ꯏꯟꯗꯣꯝꯆꯥ." ꯁꯥꯟꯇꯤꯅ, "ꯏꯆꯦ, ꯑꯩꯅ ꯀꯧꯕꯒ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯗꯤ ꯅꯪꯗꯤ ꯁꯣꯝꯗ ꯇꯟꯒ ꯆꯥꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯗꯅ, ꯅꯃꯧ ꯐꯪꯂꯕꯅꯤꯅ." ꯀꯩꯅꯥꯍꯟꯕꯤꯅ, "ꯑꯣ, ꯇꯟ ꯑꯀꯥꯕ ꯈꯔ ꯆꯥꯔꯤꯌꯦ, ꯅꯣꯡꯉꯥꯟꯕꯒ." "ꯀꯔꯤ ꯋꯥꯇꯥꯅꯣꯗ ꯏꯆꯦ, ꯃꯤ ꯑꯉꯥꯡꯁꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯃꯥꯏ ꯉꯥꯡꯒꯅꯨ. ꯑꯩꯈꯣꯏꯗꯤ ꯏꯃꯧꯒꯗꯨ ꯂꯩꯖꯗꯕꯅꯤꯅꯅꯦ, ꯀꯅꯥꯝꯇꯅ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃ ꯊꯣꯡꯂꯒ ꯄꯤꯖꯕꯤꯅꯕ ꯂꯩꯄꯣꯟꯇꯦ." "ꯋꯥꯏ ꯁꯪꯗ꯭ꯔꯣ ꯑꯗꯨꯅ? ꯏꯆꯦꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ, ꯃꯥꯒꯤ ꯃꯤ ꯌꯥꯗꯕꯤꯁꯦ ꯍꯧꯖꯤꯛꯁꯨ ꯇꯣꯛꯇ꯭ꯔꯤꯅꯦ." ꯊꯥꯕꯜꯁꯨ ꯆꯪꯂꯛꯏ ꯆꯥꯛꯈꯨꯝꯂꯣꯝꯗ꯫ ꯊꯥꯕꯜꯅ, "ꯏꯟꯗꯣꯝꯆꯥ ꯂꯥꯛꯏꯕ꯭ꯔꯣ? ꯇꯥꯔꯤꯕ꯭ꯔꯥ?"
ꯏꯗꯣꯝꯆꯥꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯍꯣꯏ ꯍꯣꯏ ꯄꯨꯊꯣꯔꯛꯏ ꯏꯗꯣꯝꯆꯥ ꯇꯟꯁꯤ ꯆꯥꯕꯤꯌꯨ ꯑꯩꯅ ꯍꯧꯖꯕꯅꯤ ꯏꯗꯣꯝꯆꯥꯗꯤ ꯁꯪꯒꯣꯝ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯕꯗꯨꯗ ꯁꯪꯒꯣꯝ ꯑꯣꯏꯅ ꯂꯣꯜꯂꯛꯏ ꯑꯩꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯃꯧꯁꯤꯗꯤ ꯄꯨꯟꯁꯤ ꯁꯥꯡꯅ ꯂꯩꯌꯨꯀꯣ ꯏꯃꯧꯁꯤꯗꯤ ꯅꯆꯥꯅꯁꯨꯒ ꯃꯌꯥꯝ ꯄꯣꯛꯇꯨꯅ ꯀꯩꯅꯥꯍꯟꯕꯤꯅ ꯋꯥꯊꯤ ꯑꯃꯨꯛ ꯉꯥꯡ ꯂꯩꯔꯅꯨ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯂꯥꯛꯄꯕꯨ ꯏꯆꯦꯁꯤꯗꯤ ꯍꯣ ꯀꯩꯅꯣꯝꯇ ꯁꯨꯝ ꯇꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯆꯥꯛꯀ ꯆꯥꯔꯒꯅꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯣ ꯑꯗꯨꯗꯤ ꯊꯥꯕꯜꯂꯩꯌꯥ ꯆꯥꯛꯇꯣ ꯅꯗꯣꯝꯆꯥꯏ ꯁꯔꯨꯛꯁꯨ ꯍꯥꯞꯄꯨ ꯀꯔꯤꯅꯣ ꯆꯥꯕ ꯌꯥꯕ ꯃꯑꯣꯡ ꯇꯥꯕ ꯑꯃ ꯊꯣꯡꯉꯨ ꯊꯥꯕꯜꯅ ꯏꯗꯣꯝꯆꯥ ꯑꯩ ꯉꯥ ꯂꯩꯔꯨꯒꯦ ꯅꯃꯧꯒꯤ ꯃꯈꯨꯠ ꯌꯦꯡꯈ꯭ꯔꯣ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡꯒ ꯌꯥꯝ ꯊꯣꯡ ꯍꯩꯕꯅꯤ ꯀꯩꯅꯥꯍꯟꯕꯤꯅ ꯏꯕꯨꯡꯉꯣ ꯑꯍꯜ ꯂꯃꯟ ꯃꯃꯥꯡꯗ ꯅꯨꯄꯤ ꯊꯥꯒꯠꯄꯁꯦ ꯆꯠꯅꯗꯦꯅꯦ ꯀꯔꯤꯅꯣꯗ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯤ ꯐꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯥꯏꯖꯕꯁꯤꯕꯣ ꯀꯩꯗꯥꯗꯣ ꯅꯨꯡꯁꯤꯗꯕ ꯏꯆꯦꯒꯤ ꯀꯩꯗꯥꯗꯨꯗꯤ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯉꯥꯡꯂꯤꯕ ꯈꯣꯟꯗꯨꯗꯤ ꯅꯪꯒꯤꯁꯦ ꯑꯩ ꯋꯥꯔꯛꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯃꯇꯥ ꯑꯃꯅꯤꯅꯦ ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤ ꯅꯠꯆꯗꯦ ꯁꯥꯟꯇꯤꯅ ꯏꯕꯦꯝꯃ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯅꯤ ꯅꯣꯏ ꯏꯃꯥꯒꯤ ꯋꯥꯉꯥꯡꯁꯦ ꯊꯥꯕꯜꯂꯩꯅ ꯀꯩꯝ ꯈꯟꯗꯦꯗ ꯏꯗꯣꯝꯆꯥ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯕꯅꯤ ꯀꯣꯟꯊꯣꯡꯗ ꯉꯥ ꯂꯩꯕ ꯊꯣꯛꯈꯤꯕ ꯊꯥꯕꯜꯕꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯋꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯕꯜ ꯉꯥ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯏ ꯃꯈꯨꯠꯇ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯑꯂꯨ ꯑꯉꯥꯡꯕ ꯂꯣꯛꯂꯩ ꯍꯋꯥꯏ ꯊꯔꯥꯛ ꯍꯋꯥꯏ ꯃꯨꯕꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯅꯥꯀꯨꯞꯄꯤ ꯅꯄꯥꯛꯄꯤ ꯃꯔꯥ ꯐꯗꯤꯒꯣꯝ ꯏꯔꯣꯟꯕꯗ ꯆꯥꯏꯅꯕ ꯂꯣꯝꯕ ꯂꯣꯏꯅ ꯂꯩꯔꯒ ꯂꯥꯛꯂꯤ ꯊꯥꯕꯜꯅ ꯏꯃꯥ ꯍꯣꯏꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯁꯤ ꯉꯥꯁꯤꯃ ꯊꯣꯡꯂꯁꯤ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯂꯨ ꯍꯋꯥꯏ ꯃꯨꯕꯤꯁꯤꯃ ꯏꯔꯣꯜꯂꯨ ꯑꯩ ꯉꯥꯗꯣ ꯁꯦꯝꯂꯛꯑꯒꯦ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯨꯔꯣ ꯏꯃꯥꯒ ꯃꯌꯥꯏ ꯀꯥꯗ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯒ ꯀꯥꯍꯣꯏꯗ ꯆꯠꯂꯝꯃꯅꯤ ꯐꯔꯦ ꯆꯥꯛ ꯊꯥꯒꯠꯂꯨꯔꯣ ꯑꯩ ꯉꯥꯗꯣ ꯁꯦꯝꯃꯛꯑꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯊꯥꯕꯜꯂꯩꯅ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯂꯤ ꯁꯥꯟꯇꯤꯅ ꯕꯦꯃꯥ ꯅꯪꯁꯨ ꯆꯥꯊꯣꯛꯑꯣꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯔꯤꯉꯩꯁꯤꯗ ꯆꯥꯃꯤꯟꯅꯍꯧꯅꯕ ꯊꯥꯕꯜꯂꯩꯅ ꯌꯥꯅꯤ ꯏꯗꯣꯝꯆꯥ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ ꯀꯔꯤ ꯍꯥꯄꯛꯈꯣꯒꯦ ꯏꯗꯣꯝꯆꯥ ꯏꯃꯥꯒꯤꯗꯤ ꯀꯔꯤ ꯍꯥꯄꯛꯈꯣꯒꯦ ꯀꯩꯅꯥꯍꯟꯕꯤꯅ ꯑꯩ ꯌꯥꯔꯦ ꯍꯥꯞꯇ꯭ꯔꯁꯨ ꯏꯟꯁꯥꯡꯁꯤ ꯊꯨꯝ ꯈꯔ ꯌꯥꯛꯇ꯭ꯔꯣ ꯁꯥꯟꯇꯤꯅ ꯌꯥꯛꯇꯦꯗ ꯏꯆꯦ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯔꯤꯁꯤꯗꯤ ꯊꯥꯕꯜꯅ ꯏꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯅꯣꯡꯃꯒꯤ ꯊꯨꯝ ꯌꯥꯛꯏꯒ ꯆꯝꯃꯤꯒ ꯃꯣꯔꯣꯛ ꯁꯥꯏꯒ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯅꯣꯡꯃꯒꯤ ꯀꯩꯅꯣꯝ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯌꯥꯄꯣꯟꯇꯦ ꯁꯤꯕꯨ ꯑꯩꯅ ꯍꯥꯏꯖꯟꯅꯔꯤꯕ꯭ꯔꯣ ꯌꯥꯛꯑꯦꯕꯨ ꯌꯥꯛꯑꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯌꯥꯛꯃꯟꯗꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯥꯟꯅꯗꯤ ꯁꯨꯃꯥꯏꯅꯒ ꯉꯥꯡꯂꯝꯗꯕꯅꯤ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯏꯪꯅ ꯆꯥꯁꯤꯗ ꯏꯃꯥ ꯁꯥꯟꯇꯤꯅ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤ ꯏꯃꯧꯅ ꯊꯣꯡꯕꯁꯤ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛ ꯆꯥꯖꯔꯣ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯧꯒꯠꯂꯒꯦ ꯊꯥꯕꯜꯂꯩ ꯁꯣꯝꯗ ꯆꯤꯟ ꯈꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯤ ꯑꯗꯨꯕꯨ ꯃꯧ ꯃꯆꯤꯟ ꯀꯜꯂꯤ ꯍꯥꯏꯈꯤꯅꯤ ꯈꯟꯅ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯥꯒꯤꯁꯨ ꯃꯩꯒꯤ ꯆꯤꯡ ꯄꯣꯈꯥꯏꯕꯒꯨꯝ ꯄꯣꯈꯥꯏꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ ꯈꯟꯅ ꯉꯥꯏꯔꯤ ꯊꯥꯕꯜꯅ ꯑꯩꯁꯨ ꯍꯧꯒꯠꯂꯦ ꯊꯥꯕꯜꯂꯩ ꯃꯇꯣꯝꯇ ꯆꯥꯛ ꯄꯨꯈꯝ ꯃꯃꯥꯡꯗ ꯐꯝꯂꯒ ꯆꯥꯛꯀ ꯆꯥꯗꯈꯩ ꯎꯪꯂꯒ ꯐꯝ ꯂꯩꯔꯤ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕꯜꯗꯨ ꯐꯥꯟ ꯑꯝꯇ ꯂꯧꯊꯣꯛꯀꯦ ꯆꯪꯂꯛꯄꯗ ꯍꯦꯛ ꯎꯔꯨꯔꯤ ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯐꯝ ꯂꯩꯔꯗꯤ ꯍꯣ ꯂꯥꯏꯃꯟ ꯀꯥꯡꯕꯒꯤꯅꯦ ꯆꯥꯛ ꯑꯃꯇ ꯆꯥꯅꯤꯡꯗ꯭ꯔꯤ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯏꯁꯤꯅ ꯀꯅꯥꯅꯕꯨ ꯁꯥꯎꯔꯣꯏꯗꯣꯏꯅꯣ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯣ ꯑꯩ ꯐꯅ ꯌꯥꯝꯅꯗꯤ ꯈꯥꯡꯕꯅꯤ ꯇꯨꯃꯤꯟ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ ꯅꯪꯅ ꯍꯦꯟꯅ ꯈꯪ ꯂꯩꯔꯗꯨꯕꯨ ꯏꯃꯥꯗꯤ ꯁꯨꯃꯥꯏ ꯁꯨꯝ ꯉꯥꯡꯉꯦ ꯍꯥꯏꯕ ꯃꯕꯨꯛꯆꯦꯜꯗꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯏꯃꯥꯁꯤ ꯆꯝꯃꯅꯤ ꯌꯥꯝꯅ ꯑꯗꯨꯅꯅꯤ ꯃꯤꯒꯤ ꯁꯤꯠꯇ꯭ꯔ ꯀꯨꯞꯇ꯭ꯔ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯩꯔꯤꯁꯦ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯋꯥꯠꯂꯤꯕꯅꯤ ꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗ ꯃꯅꯦꯝꯕꯣꯛꯇꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯃꯥ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯥꯔꯦ ꯇꯣꯛꯑꯁꯤ ꯆꯥꯛꯇꯨ ꯆꯥꯊꯣꯛꯑꯣ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯔꯛꯑꯅꯤ ꯀꯤꯕ꯭ꯔꯥ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯐꯥꯟꯗꯨ ꯄꯨꯔꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯊꯥꯕꯜꯂꯩꯅ ꯃꯄꯥꯟꯁꯤꯗ ꯐꯝꯂꯒ ꯀꯔꯤ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯔꯤ ꯆꯠꯅꯣ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤ ꯐꯠꯇꯕ ꯇꯝꯁꯤꯟꯈ꯭ꯔꯖꯥꯠꯅꯤ ꯏꯗꯣꯝꯆꯥꯁꯤꯗ ꯏꯁ ꯑꯩꯁꯤꯕꯨ ꯃꯆꯥꯅꯨꯄꯥꯁꯤ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯤ ꯃꯥꯜꯂꯦꯅꯦ ꯑꯩꯁꯤꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯂꯩꯖꯗꯕ ꯀꯅꯥꯗ ꯀꯔꯤ ꯁꯦꯝꯖꯤꯟꯁꯤꯒꯦ ꯈꯜꯂꯒ ꯂꯩꯕ ꯃꯤꯅꯤ ꯀꯥꯏ ꯈꯜꯂꯤ ꯖꯥꯠꯂꯅꯦ ꯑꯩꯁꯦ ꯂꯥꯏꯃꯟ ꯌꯥꯝ ꯀꯥꯡꯉꯤꯗ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯍꯥꯏꯗꯣ ꯑꯣꯜꯂꯛꯀꯗꯧꯔꯤ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯇꯣꯛꯂꯒꯦ ꯉꯥꯡꯅ ꯃꯌꯥꯝꯅ ꯆꯥꯔꯝꯕ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯗꯨ ꯂꯣꯏꯁꯤꯜꯂꯤ ꯏꯁꯧ ꯂꯥꯡꯅ ꯉꯁꯥꯏ ꯑꯌꯨꯛ ꯐꯧꯔꯝꯕ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨ ꯂꯧꯁꯤꯜꯂꯤ ꯃꯄꯥꯟꯒꯤ ꯄꯣꯂꯥꯡꯈꯣꯛꯇꯒꯤ ꯏꯃꯥꯍꯣꯏ ꯏꯗꯣꯝꯆꯥꯍꯣꯏ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯗꯣ ꯍꯥꯏꯐꯦꯠ ꯎꯔꯛꯏ ꯀꯔꯤ ꯉꯥꯡꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯇꯥꯔꯛꯇ꯭ꯔꯦ
ꯇꯥꯁꯤꯜꯂꯨꯔꯒ ꯑꯃꯨꯛ ꯂꯥꯏꯃꯟ ꯀꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯐꯝꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯊꯨꯞꯆꯤꯜꯂꯤꯉꯩꯗ ꯊꯥꯕꯜ ꯆꯪꯂꯛꯏ꯫ ꯑꯩ ꯏꯗꯣꯝꯆꯥꯁꯦ ꯒꯥꯔꯤ ꯈꯥꯝꯕ ꯐꯥꯎꯕꯗ ꯊꯤꯟꯕꯤꯔꯨꯈꯤꯒꯦ, ꯍꯜꯂꯛꯄꯗ ꯅꯪꯒꯤ ꯒꯥꯔꯤ ꯂꯩꯕꯤꯔꯛꯎꯒꯦ꯫ ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯔꯝꯃꯔꯣꯏ ꯅꯪꯗꯤ꯫ ꯈꯪꯕꯣꯏꯔꯦ ꯑꯩ ꯆꯥꯛ ꯆꯥꯔꯝꯃꯣꯏ ꯍꯥꯏꯁꯦ? ꯑꯣ ꯈꯪꯉꯤ, ꯑꯗꯨꯅꯕꯨ ꯍꯥꯏꯕ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕ? ꯏꯅꯦ ꯊꯔꯣ ꯁꯪꯕꯤꯗꯒꯤ ꯁꯤꯡꯖꯨꯒ ꯀꯦꯂꯤꯆꯅꯥꯒ ꯂꯩꯕꯤꯔꯛꯑꯣ, ꯅꯍꯥꯟꯃꯨꯛ ꯂꯩꯔꯛꯄꯗꯣ ꯌꯥꯝ ꯍꯥꯎꯏ꯫ ꯍꯣꯏ ꯑꯩ ꯆꯠꯂꯨꯈꯤꯒꯦ, ꯈꯨꯗꯩꯁꯤꯃꯇ ꯍꯣꯡꯈꯤꯒꯦ꯫ ꯁꯤ ꯈꯥꯎꯁꯦ ꯏꯗꯣꯝꯆꯥꯗ ꯈꯔ ꯄꯤꯕꯤꯈꯣ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯏꯪꯈꯣꯜꯗ ꯄꯥꯟꯕ ꯃꯅꯥ ꯃꯁꯤꯡ ꯊꯕꯤ, ꯈꯥꯃꯦꯟ ꯕꯥꯔꯃꯥꯁꯤꯀꯥ, ꯌꯦꯟꯗꯦꯝ, ꯁꯦꯕꯣꯠ, ꯅꯥꯀꯨꯞꯄꯤ, ꯅꯄꯥꯛꯄꯤ ꯈꯔꯁꯨ ꯌꯥꯎꯕꯅꯤ꯫ ꯐꯔꯦ ꯃꯣꯏꯗꯤ ꯑꯦꯟꯁꯥꯡ ꯊꯥꯐꯝꯁꯨ ꯂꯩꯇꯕꯅꯤ, ꯑꯩ ꯊꯣꯛꯎꯈꯤꯒꯦ꯫ ꯀꯩꯅꯥ ꯍꯟꯕꯤꯅ ꯊꯥꯕꯜꯂꯩꯌꯥ ꯅꯗꯣꯝꯆꯥꯒꯤ ꯀꯔꯤꯅꯣ ꯏꯪꯈꯣꯜꯗꯒꯤ ꯈꯔ ꯍꯦꯛꯂꯛꯎꯗꯅ, ꯃꯤ ꯂꯥꯛꯑꯒ ꯁꯤꯃ ꯍꯥꯞꯀꯅꯤꯁꯨ ꯈꯪꯗ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ꯫ ꯀꯥꯗ ꯁꯨꯝ ꯁꯨꯔꯨ ꯂꯩꯁꯤꯜꯂꯒ ꯂꯩꯔꯤꯗꯨꯕꯨ ꯀꯩꯗꯧꯔꯤꯅꯣ? ꯏꯃꯥ, ꯑꯩ ꯉꯁꯥꯏ ꯂꯧꯁꯤꯜꯂꯝꯕ ꯐꯤꯁꯤꯡꯗꯣ ꯊꯨꯞꯆꯤꯜꯂꯝꯕꯅꯤ, ꯄꯤꯈ꯭ꯔꯕꯅꯤ ꯏꯗꯣꯝꯆꯥꯗ ꯄꯤꯅꯕ ꯏꯟꯁꯥꯡ ꯈꯔ꯫ ꯐꯖꯕ ꯈꯜꯂꯒ ꯍꯥꯞꯈꯤꯗ꯭ꯔꯣ? ꯃꯤꯗꯤ ꯃꯤꯉꯣꯟꯗ ꯐꯖꯗꯕ ꯄꯤꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦꯕꯣ ꯑꯩꯗꯤ꯫ ꯁꯥꯟꯇꯤꯅ ꯌꯥꯔꯦꯗ ꯏꯆꯦ, ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯏꯃꯧꯁꯤꯗꯤ꯫ ꯀꯩꯅꯥ ꯍꯟꯕꯤꯅ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ꯫ ꯏꯕꯨꯡꯉꯣ ꯅꯗꯣꯝꯆꯥꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯨꯁꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯈꯥꯎꯁꯦ ꯄꯥꯏꯔꯒꯦ, ꯂꯥꯛꯑꯣ ꯏꯗꯣꯝꯆꯥ꯫ ꯑꯩ ꯆꯠꯂꯦ꯫ ꯊꯥꯕꯜꯂꯩꯌꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯒ ꯂꯩꯔꯤꯕ꯭ꯔꯥ? ꯉꯜꯂꯤꯉꯩꯁꯤꯗ ꯈꯔ ꯈꯩꯗꯅ ꯈꯣꯠꯇꯅ ꯈꯔ ꯇꯧꯍꯧ, ꯊꯦꯡꯉꯀꯥꯟꯗ ꯊꯕꯛ ꯐꯕ ꯁꯥꯕꯗꯣ ꯇꯧꯔꯅꯨ꯫ ꯉꯔꯥꯡ ꯈꯞꯈꯤꯕꯒꯤ ꯌꯥꯝꯅ ꯂꯩꯔꯤ꯫ ꯃꯆꯤꯟꯗꯗꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯁꯤꯕꯨ ꯐꯖꯅ ꯍꯥꯏꯔꯤ ꯌꯥꯕꯁꯤꯗ ꯀꯣꯆꯤꯃꯨꯛ ꯀꯣꯠꯂꯒ ꯉꯥꯡꯗ꯭ꯔꯁꯨ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯤꯅꯀꯣ ꯍꯥꯏꯅꯗ꯭ꯔꯗꯤ ꯊꯕꯛ ꯑꯃꯠꯇ ꯃꯁꯥꯅ ꯈꯪꯗꯦ꯫ ꯉꯁꯥꯏꯗꯤ ꯉꯥ ꯊꯣꯡꯕꯅꯤꯅ ꯅꯨꯃꯤꯗꯥꯡꯗꯤ ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯒꯦ꯫ ꯂꯐꯨ ꯊꯔꯣ ꯃꯆꯥ ꯑꯃ ꯂꯩꯕꯗꯣ, ꯀꯪꯂꯥꯌꯦꯟ ꯈꯤꯇꯪ ꯍꯥꯞꯄꯒ ꯄꯥꯛꯅꯝ ꯑꯃ ꯇꯧꯒꯦ꯫ ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯂꯥꯛꯑꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯇꯨꯡꯍꯟꯕꯤ 2-3ꯗ ꯐꯥꯍꯜꯂꯒ ꯇꯥꯎꯒꯦ꯫ ꯀꯥꯟꯅꯗꯦ, ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯨꯈꯤꯒꯦ꯫ ꯃꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯅꯤꯡ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯄ ꯆꯪꯈ꯭ꯔꯦ ꯊꯥꯕꯜꯂꯩꯗꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯊꯥꯕꯜꯗꯣ ꯃꯟꯗꯣꯝꯆꯥ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯏ꯫ ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ, ꯁꯤꯡꯖꯨ ꯀꯥꯡꯉꯧ ꯈꯔ ꯂꯩꯔꯛꯑꯦ, ꯏꯅꯦ ꯊꯔꯣ ꯁꯪꯕꯤꯗꯒꯤ꯫ ꯏꯃꯥꯒꯤ ꯈꯔ ꯄꯤꯔꯛꯎꯔꯥ? ꯆꯥꯖꯔꯣꯏ, ꯅꯣꯏ ꯑꯗꯨꯝ ꯆꯥꯖꯧ꯫ ꯑꯗꯨꯒꯨꯝꯕ ꯄꯪꯆꯥ ꯆꯥꯕ ꯍꯩꯅꯕ ꯃꯤ ꯅꯠꯇꯦ ꯑꯩ, ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯆꯥꯅꯤꯡꯗꯦ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ, ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯂꯛꯇ꯭ꯔꯁꯨ꯫ ꯑꯩꯅꯕꯨ ꯀꯩꯅꯣꯝ ꯍꯦꯛ ꯍꯥꯏꯔꯗꯤꯅꯦ ꯏꯁꯧ ꯍꯦꯛꯇ ꯂꯥꯡꯉꯦ ꯁꯤꯅꯤꯅꯦ ꯅꯣꯏꯗꯤ꯫ ꯅꯣꯏ ꯃꯉꯥꯏꯔꯦꯅꯦ ꯏꯪ ꯇꯞꯄ ꯊꯕꯛ ꯐꯔꯤꯁꯦ, ꯃꯁꯤ ꯅꯨꯄꯤꯅ ꯁꯦꯝꯖꯤꯟꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯗꯕꯅꯤ, ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯣꯏꯕ꯫ ꯏꯃꯥꯒꯤ ꯃꯑꯣꯡꯗꯣ ꯈꯔꯁꯨ ꯍꯦꯟꯃꯜꯂꯕ꯫ ꯊꯥꯕꯜꯂꯩꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯂꯩꯔꯝꯅꯤ ꯀꯩꯅꯣ, ꯀꯗꯥꯏ ꯆꯠꯇꯧꯔꯤꯒꯦ? ꯊꯥꯕꯜꯂꯩ ꯀꯗꯥꯏ ꯂꯩꯒꯦ? ꯊꯥꯕꯜꯂꯩ ꯃꯅꯤꯡꯗꯒꯤ ꯈꯨꯝꯂꯛꯏ꯫ ꯑꯩ ꯏꯪꯈꯣꯜꯗ ꯂꯩꯌꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯏꯟꯁꯥꯡ ꯍꯦꯛꯏꯔꯣ? ꯁꯧꯒ꯭ꯔꯤꯗꯣ ꯈꯔ ꯍꯦꯛꯂꯣ, ꯑꯩ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦ ꯅꯨꯃꯤꯗꯥꯡꯗꯤ꯫ ꯑꯩꯈꯣꯏ ꯁꯧꯒ꯭ꯔꯤꯗꯣ ꯍꯥꯎꯕꯅꯤ꯫ ꯅꯪꯅ ꯂꯩꯔꯛꯑꯣ ꯍꯥꯏꯕꯗꯣ ꯂꯩꯔꯕꯅꯤ, ꯆꯠꯊꯣꯛ ꯂꯥꯛꯑꯣ꯫ ꯀꯦꯂꯤꯆꯅꯥꯗꯤ ꯐꯣꯡ ꯁꯥꯔꯤ꯫ ꯍꯣꯏ, ꯁꯧꯒ꯭ꯔꯤ ꯍꯦꯛꯑꯦ, ꯑꯩꯁꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯈꯜꯂꯝꯃꯤꯅꯦ꯫ ꯑꯩ ꯂꯥꯛꯑꯦ, ꯆꯥꯛꯈꯨꯝꯗ ꯂꯩꯕꯤꯔꯝꯃꯨ꯫ ꯌꯥꯏꯉꯪꯂꯥꯒ ꯍꯦꯛꯂꯛꯏꯁꯦ ꯄꯥꯛꯅꯝ ꯅꯝꯒꯦ ꯍꯥꯏꯔꯤꯔꯥ? ꯍꯣꯏ, ꯍꯥꯎꯗꯧꯔꯤꯗ ꯍꯣꯔꯦꯟꯗꯤ꯫ ꯍꯥꯎꯔꯅꯤ ꯁꯣꯏꯗꯅ, ꯃꯤ ꯀꯅꯥꯝꯇꯅ ꯍꯥꯎꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯎꯗꯥꯏ ꯅꯪꯗꯤ? ꯈꯪꯗꯦ, ꯑꯩꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯏ, ꯆꯥꯛꯀ ꯊꯨꯝꯒ ꯇꯣꯠꯂ ꯐꯥꯎ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯩꯗꯤ꯫ ꯑꯗꯨꯅ ꯐꯖꯔꯦꯗꯅ ꯄꯨꯛꯇꯣ ꯇꯍꯤ ꯀꯪꯂꯗꯅ꯫ ꯑꯗꯨꯅ ꯑꯣꯏꯔꯤꯖꯥꯠꯂꯣ? ꯑꯩ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦꯅꯦ꯫ ꯃꯕꯥꯅꯤ ꯉꯥꯏꯍꯥꯛ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯥꯕꯜꯂꯩꯅ ꯀꯦꯂꯤꯆꯅꯥꯁꯦ ꯏꯃꯥꯒꯤ ꯈꯔ ꯄꯤꯔꯨꯒꯦ꯫ ꯄꯤꯔꯨꯅꯨ, ꯆꯥꯔꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯏꯃꯥꯗꯤ ꯑꯔꯩꯕ ꯄꯣꯠꯁꯦ ꯀꯌꯥ ꯆꯥꯅꯤꯡꯗꯕꯅꯤ꯫ ꯀꯦꯂꯤꯆꯅꯥꯁꯤꯗꯤ ꯐꯣꯡ ꯁꯥꯔꯤ, ꯊꯝꯅꯥ ꯃꯅꯥꯁꯤꯗ ꯍꯥꯞꯇꯅ ꯌꯥꯝ ꯍꯥꯎꯅꯤ, ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯏꯪꯂꯝꯃꯅꯤ, ꯊꯥꯡꯊꯔꯛꯄꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯩꯒꯤ ꯍꯥꯟꯅ ꯄꯤꯔꯛꯑꯕꯅꯤ꯫ ꯁꯤꯅ ꯑꯣꯏꯔꯣ, ꯈꯔ ꯁꯤꯅ ꯑꯩ ꯆꯥꯔꯒꯦ꯫ ꯅꯪ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯆꯥꯖꯧꯗ, ꯑꯩꯗꯤ ꯆꯥꯛꯁꯨ ꯐꯅ ꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯦ, ꯀꯌꯥ ꯆꯥꯅꯤꯡꯕ ꯑꯣꯏꯗꯦ, ꯃꯍꯥꯎ ꯈꯔ ꯁꯨꯝ ꯇꯪꯒꯦ ꯇꯧꯕꯅꯤ꯫ ꯌꯥꯅꯤ, ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯌꯥꯝꯃꯤ꯫ ꯀꯩꯅꯥ ꯍꯟꯕꯤꯅ ꯅꯨꯃꯤꯠꯁꯦ ꯇꯥꯁꯤꯜꯂꯛꯑꯦꯅꯦꯁꯦ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯑꯃꯠꯇ ꯇꯧꯔꯔꯣꯏ ꯍꯥꯏꯔꯤꯕ ꯖꯥꯠꯂꯥ? ꯊꯥꯕꯜꯂꯩꯅ ꯇꯥꯕꯤꯔꯤꯕꯣꯅ ꯁꯤꯡꯖꯨ ꯀꯥꯡꯍꯧ ꯂꯩꯔꯛꯄꯗꯣ ꯉꯥꯏꯍꯥꯛ ꯆꯥꯔꯨꯕꯅꯤ, ꯑꯩ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯒꯦ꯫ ꯅꯁꯥꯅ ꯈꯪꯅ ꯅꯣꯡꯃꯇꯁꯨ ꯊꯕꯛ ꯇꯧꯅꯤ ꯈꯪꯗꯦ ꯀꯣꯏꯕꯦꯝꯃ ꯅꯪꯁꯦ, ꯍꯥꯏꯔꯨꯔꯒꯅ ꯏꯁꯧ ꯂꯥꯡꯕꯤ ꯑꯃꯨꯛ ꯇꯥꯗꯣꯏ ꯑꯣꯏꯔꯝꯅꯤ ꯑꯩꯁꯦ꯫ ꯊꯥꯕꯜꯅ ꯀꯔꯤꯅꯣ ꯌꯥꯆꯪꯕꯁꯤꯗ ꯑꯃꯨꯛ ꯁꯧ ꯂꯥꯎꯔꯤꯗꯨꯅ ꯏꯃꯥ? ꯌꯦꯡꯉꯨ ꯇꯨ, ꯃꯤꯅ ꯁꯦꯝꯖꯤꯟꯕꯤꯈ꯭ꯔꯕꯁꯦ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ꯫ ꯀꯔꯤꯅꯣ ꯏꯃꯥ,
ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯁꯦꯝꯖꯤꯟꯕ ꯍꯥꯏꯔꯤꯁꯤꯕꯣ ꯀꯅꯥꯅ ꯅꯆꯥꯅꯨꯄꯥꯁꯤ ꯁꯦꯝꯖꯤꯟꯗꯧꯔꯤꯒꯦ ꯊꯥꯕꯂꯩꯗꯣ ꯈꯥꯡꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ ꯃꯆꯤꯟ ꯈꯨꯝꯂꯛꯏ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ ꯃꯆꯤꯟ ꯄꯥꯜꯂꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯈꯪꯍꯟꯕ ꯍꯧꯔꯛꯏ ꯀꯩꯅꯥꯍꯟꯕꯤꯗꯤ ꯈꯪꯕꯨ ꯈꯪꯂꯨꯔꯤ ꯃꯥꯅ ꯁꯠ ꯂꯥꯎꯅ ꯍꯦꯛ ꯈꯨꯝꯂꯛꯄꯗꯨꯗ ꯅꯍꯥꯟꯈꯩꯗꯤ ꯁꯨꯡꯈꯨꯝ ꯍꯦꯛ ꯈꯨꯝꯗꯕꯗꯨꯗ ꯉꯁꯤꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯂꯣꯏ ꯈꯜꯂꯨꯕ ꯖꯥꯠꯅꯤ 이씨, ꯈꯪꯕꯨ ꯈꯪꯉꯤꯅꯦ. ꯂꯋꯥꯏ ꯂꯨꯇꯣꯟꯗꯒꯤ ꯂꯥꯛꯊꯔꯛꯏꯅꯦ ꯍꯦꯛꯇ. ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯇꯥꯒꯦ ꯌꯥꯎꯅ ꯁꯨꯝ ꯇꯨꯃꯤꯟꯅ ꯇꯥꯕꯅꯤ. ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡꯗꯣ ꯈꯪꯉꯝꯂꯛꯇ꯭ꯔꯕ. ꯊꯥꯕꯜꯅ ꯑꯩꯅꯦ ꯃꯤ ꯑꯃꯇ ꯎꯅꯔꯨꯒꯦ ꯇꯧꯕꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯦ ꯇꯧꯔꯤꯁꯦ. ꯊꯥꯕꯜꯂꯩ ꯏꯃꯨꯡꯗ ꯆꯪꯉꯨ. ꯅꯪꯒꯤ ꯇꯧꯒꯗꯕ ꯑꯗꯨꯝ ꯇꯧꯔꯨꯁꯨ. ꯑꯩꯕꯨ ꯃꯤ ꯑꯔꯥꯛꯄ ꯈꯨꯗꯤꯡꯒꯤ ꯍꯨꯟꯗꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯍꯧꯅ ꯈꯪꯗꯕꯤ ꯁꯨꯝ ꯇꯥꯍꯜꯂꯤꯗꯣ. ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯤꯒꯦ ꯍꯥꯏꯕ. ꯃꯤꯒꯤꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯃꯆꯥ ꯃꯃꯧ ꯀꯟꯈꯠꯂꯦ ꯍꯥꯏꯅꯤ. ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯁꯤꯠꯇ꯭ꯔ ꯊꯤꯗꯅ ꯁꯤꯗꯕꯨ ꯀꯅꯥꯅ ꯈꯥꯡꯉꯝꯗꯣꯏꯅꯣ. ꯑꯩꯁꯨ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯂꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯗꯅ ꯊꯃꯣꯏꯁꯤ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯦ. ꯍꯣ ꯑꯩꯗ ꯀꯔꯤꯝꯇ ꯉꯥꯡꯖꯔꯔꯣꯏꯒꯦ. ꯅꯣꯏꯅ ꯂꯣꯏꯅ ꯍꯦꯛ ꯆꯨꯝꯃꯤ. ꯋꯥ ꯑꯃꯇ ꯉꯥꯡꯕꯁꯨ ꯌꯥꯗ꯭ꯔꯦ. ꯏꯆꯥ ꯏꯃꯧꯅꯤ ꯀꯥꯏꯅ ꯃꯤꯆꯪ ꯆꯪꯅꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ. ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯤꯁꯦ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯔꯤꯅꯣ ꯇꯣꯛꯑꯣ ꯀꯥꯏꯗꯦ ꯍꯥ. ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯈꯥꯡꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯉꯣꯟꯗ ꯇꯣꯛꯑꯣ ꯀꯥꯏꯗꯦ ꯍꯥ. ꯑꯗꯨꯗꯕꯨ ꯑꯩꯅ ꯅꯪꯁꯦ ꯁꯦꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤ. ꯍꯣ ꯑꯙꯥ ꯃꯣꯔꯥ ꯅꯨꯄꯤꯅ ꯉꯝꯕꯧ ꯑꯙꯥ ꯃꯣꯔꯥ. ꯅꯌꯥꯝꯕꯁꯤꯡꯗꯣ ꯅꯪꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯑꯃꯠꯇ ꯇꯧꯗꯦꯅꯦ. ꯊꯥꯕꯜꯗꯣ ꯁꯥꯎꯕꯅ ꯂꯨꯇꯣꯟ ꯆꯥꯠꯈ꯭ꯔꯦ. ꯃꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯃꯥꯡꯗ ꯁꯝꯕꯜ ꯈꯥꯔꯝꯕꯒꯤ ꯋꯥꯁꯥ ꯁꯥꯖꯩ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕ ꯑꯃ ꯇꯥꯔꯝꯕꯗꯣ ꯐꯠ ꯈꯨꯟꯀꯠꯂꯛꯂꯒ ꯊꯥꯕꯜꯂꯩꯗ ꯁꯦꯠ ꯀꯟꯈ꯭ꯔꯦ. ꯅꯆꯤꯟꯗ ꯈꯨꯝꯈꯗꯅ ꯑꯩꯅ ꯏꯃꯥꯒ ꯃꯥꯟꯅꯒꯅꯨ ꯍꯥꯏꯗ꯭ꯔꯥ. ꯅꯨꯡꯉꯥꯏꯔꯕ ꯅꯪ ꯉꯁꯤꯗꯤ. ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ. ꯑꯌꯣꯏꯃꯥ ꯑꯩ ꯁꯤꯔꯦ. ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯁꯤꯕꯣ. ꯑꯩꯒꯤꯁꯨ ꯆꯤꯟ ꯄꯥꯜꯂꯦ. ꯅꯣꯡꯃꯗꯤ ꯈꯨꯝꯂꯛꯄ ꯇꯥꯕ ꯅꯠꯇ꯭ꯔꯣ. ꯅꯆꯤꯟꯕꯥꯜꯗꯨꯗ ꯑꯃꯨꯛ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯇꯅꯀꯣ ꯅꯪ. ꯑꯩꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯍꯥꯏꯔꯗꯤ ꯌꯥꯔꯦꯗꯅ. ꯏꯃꯥ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯥꯏꯔꯝꯂꯒ ꯀꯞꯅ ꯀꯞꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ. ꯀꯩꯅꯥꯍꯟꯕꯤꯅ ꯁꯤꯕꯨ ꯑꯩꯅ ꯇꯧꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕ. ꯅꯆꯤꯟꯗꯣ ꯀꯜꯂꯗꯤ ꯅꯨꯄꯥꯅ ꯐꯨꯕ ꯇꯥꯕ ꯍꯥꯏꯁꯦ ꯈꯪꯗ ꯃꯥꯜꯂꯦꯅꯦ ꯃꯁꯤꯒꯤ ꯂꯋꯥꯏ ꯅꯨꯄꯤ ꯑꯁꯦ. ꯏꯃꯥ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ. ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯗꯣ ꯁꯨꯃꯥꯡꯗ ꯂꯪꯊꯣꯛꯈ꯭ꯔꯦ. ꯊꯥꯕꯜꯂꯩꯒ ꯃꯥꯒ ꯌꯥꯝ ꯀꯨꯏꯅ ꯈꯪꯅꯔꯛꯄꯁꯨ ꯅꯠꯇꯦ. ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯗ ꯊꯥꯕꯜꯂꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ. ꯃꯥꯅ ꯍꯥꯏꯔꯤꯕꯈꯩ ꯊꯥꯕꯜꯂꯩꯅ ꯌꯥꯈꯤ. ꯊꯥꯕꯜꯂꯩꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯈꯟꯅ ꯂꯧꯈꯤꯕꯅꯤ. ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ. ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ ꯊꯥꯕꯜ. ꯊꯥꯕꯜꯂꯩꯗꯤ ꯂꯩꯔꯝꯗꯦ. ꯃꯥꯅꯗꯤ ꯐꯃꯨꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯒꯗꯕꯩ ꯈꯜꯂꯨꯔꯦ. ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯀꯣꯌꯦꯡ ꯌꯦꯡꯉꯤ. ꯊꯥꯕꯜꯂꯩꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯋꯥꯏꯔꯝ ꯇꯥꯁꯤꯟꯕ ꯂꯣꯏꯔꯒ ꯐꯅꯦꯛ ꯐꯤꯗꯣꯟ ꯆꯤꯡꯈꯠꯂꯒ ꯏꯅꯐꯤ ꯍꯪꯒꯥꯝ ꯃꯄꯥꯜ ꯃꯆꯨꯗꯨꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯀꯨꯞꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯈꯩ ꯂꯥꯏꯅꯤꯡꯊꯧ ꯂꯩ ꯃꯔꯦꯜ ꯗꯨꯞ ꯊꯥꯕꯗꯨ ꯎꯔꯝꯃꯤ. ꯊꯥꯕꯜꯅ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯅꯣ. ꯑꯁꯥꯎꯕꯁꯤꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯀꯟꯅ ꯐꯨꯔꯨꯔꯕ. ꯃꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯕꯣꯝꯁꯦ ꯉꯥꯡꯁꯪ ꯉꯥꯡꯅ ꯗꯥꯛ ꯇꯥꯔꯒ ꯂꯩꯔꯦ ꯇꯧꯔꯤꯁꯤ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ. ꯀꯩꯅꯥꯍꯟꯕꯤꯅ ꯊꯥꯕꯜꯂ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ. ꯁꯤꯗ ꯑꯃꯨꯛꯇ ꯉꯌꯥꯛꯇ ꯏꯅꯤꯡ ꯇꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎ ꯁꯪꯗ꯭ꯔꯕꯅꯦ ꯑꯩꯁꯦ. ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯔꯣꯜꯂꯕ ꯑꯩꯁꯦ ꯅꯨꯄꯤꯒ ꯊꯤꯔꯝꯃꯣꯏꯗꯧ ꯆꯠꯅꯤ. ꯃꯤꯒꯤ ꯃꯆꯥꯕꯨ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯍꯜꯂꯤꯁꯦ. ꯍꯥꯏꯔꯨꯔꯁꯨ ꯁꯥꯎꯔꯛꯀꯅꯤ ꯏꯃꯥꯅ ꯇꯧꯔꯤꯕ. ꯍꯣ ꯂꯥꯛꯑꯦ. ꯀꯔꯤ ꯍꯥꯏꯕꯅꯣ. ꯅꯗꯣꯝꯆꯥꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯅꯣ. ꯁꯦꯜꯕꯨ ꯂꯩꯇꯦꯗ ꯏꯃꯥ. ꯁꯥꯏꯀꯜ ꯑꯃꯟꯕꯁꯤ ꯑꯝꯇ ꯁꯦꯝꯖꯤꯟꯖꯒꯦ ꯇꯧꯕ ꯐꯥꯎ ꯁꯦꯜ ꯂꯩꯇ ꯂꯩꯔꯦ. ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯨ ꯅꯠꯇꯦ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯇꯦ ꯇꯦꯛ ꯁꯨꯕꯁꯤꯅꯗꯤ ꯀꯔꯤꯝꯇ ꯀꯣꯟꯅꯗ꯭ꯔꯦ. ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ. ꯑꯩꯅꯕꯨ ꯍꯥꯏꯔꯨꯔꯗꯤꯅꯦ ꯁꯤ ꯉꯥꯛꯇꯅꯤ. ꯅꯣꯏ ꯅꯨꯄꯤꯒꯤని ꯍꯥꯏꯔꯗꯤ ꯁꯅꯥꯒ ꯁꯥꯈꯤꯅꯤꯅꯦ ꯅꯪꯅ ꯇꯧꯔꯤꯕ. ꯀꯗꯥꯏꯗꯒꯤ ꯁꯅꯥ ꯁꯥꯕꯅꯣ ꯏꯃꯥ. ꯃꯅꯥꯗ ꯆꯤꯟꯕ ꯅꯥꯅꯄꯤ ꯃꯆꯥꯗꯨ ꯐꯥꯎ ꯑꯩꯒꯤ ꯁꯦꯜ ꯆꯤꯟꯕꯗꯨꯗ ꯀꯥꯏꯊꯣꯛꯂꯔꯣ ꯍꯥꯏꯅ ꯄꯤꯊꯣꯔꯛꯏꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯐꯥꯎ ꯁꯅꯥ ꯃꯆꯦꯠ ꯑꯝꯇ ꯁꯥꯕꯤꯕ ꯉꯝꯗꯗꯅ ꯐꯛ ꯃꯆꯦꯠ ꯑꯃ ꯅꯞꯇꯨꯅ ꯂꯩꯔꯤꯁꯦ ꯏꯃꯥ ꯈꯪꯗ꯭ꯔꯣ. ꯃꯤꯒꯤ ꯃꯃꯥꯗꯨꯅ ꯀꯔꯤ ꯈꯜꯂꯝꯗꯣꯏꯅꯣ. ꯌꯥꯝ ꯇꯧꯔꯤ ꯖꯥꯠꯅꯤꯅꯦ. ꯑꯩꯉꯣꯟꯗꯒꯗꯤ ꯈꯪꯍꯟꯄꯣꯠ ꯅꯠꯇꯦ. ꯀꯗꯥꯏꯗꯒꯤ ꯈꯪꯗꯕ. ꯏꯃꯥꯗ ꯅꯠꯇ꯭ꯔꯣ ꯁꯤ ꯁꯅꯥ ꯃꯆꯥꯁꯤꯃꯇ ꯀꯥꯏꯕꯤꯔꯨꯁꯨ ꯍꯥꯏꯕꯗꯣ. ꯉꯝꯃꯣꯏ ꯑꯩ ꯏꯀꯥꯏꯖꯩ ꯅꯣꯏ ꯑꯗꯨꯝ ꯇꯧꯖꯔꯁꯨ ꯍꯥꯏꯔꯛꯈꯤꯕꯗꯣ. ꯈꯪꯗꯦ ꯑꯩ. ꯏꯃꯥꯒꯤꯗꯤ ꯑꯗꯨꯝ ꯉꯥꯛꯇꯅꯤ. ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯨꯔꯁꯨ ꯈꯪꯗꯦ ꯉꯥꯛꯇꯅꯤ. ꯅꯪꯗꯤ ꯑꯩꯅ ꯉꯥꯡꯕ ꯀꯗꯥꯏꯗꯒꯤ ꯊꯥꯖꯔꯅꯤ. ꯅꯪ ꯅꯨꯄꯤꯅ ꯍꯥꯏꯔꯗꯤ ꯂꯣꯏ ꯊꯥꯖꯅꯤꯅꯦ ꯍꯥ. ꯉꯥꯏꯈꯣꯅꯦ. ꯏꯃꯥꯅ ꯃꯥꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ. ꯀꯅꯥꯅ ꯅꯨꯡꯁꯤꯗꯣꯏꯅꯣ ꯂꯋꯥꯏ ꯅꯨꯄꯤꯁꯤꯕꯣ. ꯃꯁꯛ ꯍꯥꯏꯔ ꯏꯊꯤ ꯁꯛꯇꯥꯅꯤ ꯄꯨꯗꯥꯅꯤ ꯑꯩ ꯍꯩꯅꯖ. ꯃꯤꯉꯣꯟꯗꯒ ꯂꯋꯥꯏꯒ ꯍꯥꯏ. ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯍꯣꯡꯒꯠꯂꯛꯄꯅꯣ ꯏꯃꯥ ꯀꯥꯎꯔꯕ꯭ꯔꯣ.
ꯅꯪ ꯑꯩꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯁꯦꯡꯕ ꯍꯥꯏꯔꯗꯤ ꯃꯤꯁꯦ ꯁꯥꯎꯋꯦ ꯍꯥꯏꯁꯦ ꯆꯨꯝꯖꯥꯅꯤꯀꯣ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯃꯁꯦ ꯉꯥꯏꯈꯣ ꯍꯜꯂꯛꯈꯣ ꯅꯪ ꯑꯃꯨꯛꯇ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯉꯥꯡꯂꯝꯃꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯋꯥꯏ ꯅꯨꯄꯤ ꯃꯍꯥ ꯍꯤꯡꯆꯥꯕꯤꯁꯤꯅ ꯏꯟꯁꯤꯜꯂꯒ ꯍꯥꯏꯍꯜꯂꯛꯄ ꯑꯣꯏꯔꯝꯅꯤ ꯑꯩ ꯈꯪꯉꯦ ꯄ꯭ꯔꯥꯟꯁꯦ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯩ ꯏꯆꯥꯒꯁꯦ ꯅꯨꯄꯤꯒ ꯊꯤꯍꯟꯖꯔꯝꯃꯣꯏꯗꯕꯅꯤ ꯁꯣꯝꯗꯅ ꯊꯥꯕꯜ ꯂꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤ ꯃꯣꯏꯅ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯣ ꯃꯥ ꯂꯣꯏꯅ ꯇꯥꯏ ꯃꯊ꯭ꯋꯥꯏꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯤꯡꯅꯒ ꯆꯥꯛꯇꯕꯅꯤ ꯑꯣ ꯈꯣꯡꯈꯩ ꯀꯞꯅꯤꯡꯕꯗꯨ ꯌꯧꯔꯦ ꯀꯔꯤ ꯏꯔꯥꯅꯣ ꯑꯁꯨꯛ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯤꯕꯁꯦ ꯑꯁꯨꯝꯅ ꯈꯜꯂꯤ ꯊꯥꯕꯜ ꯂꯩ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯛꯏ ꯃꯥ ꯂꯩꯇ꯭ꯔꯒ ꯃꯣꯏ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯌꯦꯡꯒꯦ ꯈꯜꯂꯛꯏ ꯆꯥꯛ ꯊꯣꯡ ꯌꯥꯗꯕꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯈꯛ ꯆꯥꯛ ꯊꯣꯡꯕꯗꯨ ꯐꯥꯎ ꯏꯁꯧ ꯑꯁꯨꯛ ꯌꯥꯝ ꯂꯥꯡꯉꯀꯥꯟꯗ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯆꯥꯛ ꯊꯣꯡꯉꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯛꯏ ꯅꯣꯡꯃꯇ ꯆꯥꯛꯀꯁꯤ ꯃꯇꯝ ꯆꯥꯅ ꯆꯥꯗꯦ ꯍꯥꯏꯕꯅꯤ ꯊꯥꯕꯜꯅ ꯀꯩꯗꯧꯔꯦ ꯎꯡꯉ ꯂꯩꯔꯗꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯂꯣꯏꯗ꯭ꯔꯤ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯛꯀꯦ ꯌꯥꯝ ꯁꯥꯎꯏꯅ ꯍꯔꯥꯎ ꯈꯨꯝꯃꯛꯀꯅꯤ ꯈꯜꯂꯤꯔꯣ ꯅꯪꯁꯨ ꯅꯆꯤꯟꯗ ꯍꯥꯏꯐꯦꯠ ꯀꯜꯂꯤ ꯏꯕꯦꯝꯃ ꯀꯟꯗꯕ ꯌꯥꯔꯛꯇꯗꯅ ꯀꯜꯂꯛꯑꯕꯅꯤ ꯏꯪ ꯇꯞꯄꯤ ꯁꯥꯔ ꯂꯩꯕꯁꯦ ꯀꯩꯝ ꯀꯥꯟꯅꯗ꯭ꯔꯤ ꯑꯩ ꯀꯅꯥꯝꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯆꯦꯛꯁꯤꯟꯖꯧ ꯆꯩ ꯆꯥꯔꯒ ꯊꯣꯛꯆꯅꯤ ꯍꯧꯖꯔꯛꯀꯅꯨ ꯅꯣꯏ ꯅꯃꯥꯅ ꯆꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣ ꯑꯗꯨ ꯑꯣꯏꯔꯒ ꯑꯩꯁꯦ ꯅꯪ ꯁꯥꯎꯔꯝꯂꯅꯤ ꯊꯦꯝꯒꯦꯅ ꯆꯪꯂꯛꯄꯅꯤ ꯑꯗꯨꯒꯗꯤ ꯏꯁꯧꯒ ꯇꯧꯁꯤꯜꯂꯦ ꯈꯠꯅꯕ ꯍꯧꯔꯛꯏꯗꯣ ꯊꯦꯝꯕ ꯂꯥꯛꯏꯔꯣ ꯈꯥꯕꯩꯁꯤꯅ ꯊꯥꯔꯛꯇ꯭ꯔꯤꯉꯩꯗ ꯑꯁ꯭ꯋꯥꯏꯗ ꯆꯠꯈ꯭ꯔꯣ ꯍꯩ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ ꯑꯩ ꯌꯥꯝ ꯁꯥꯎꯔꯤꯖꯥꯅꯤ ꯑꯁ꯭ꯋꯥꯏꯗ ꯆꯠꯈ꯭ꯔꯣ ꯅꯁꯛꯀꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗꯦ ꯍꯣꯏ ꯑꯩ ꯊꯣꯛꯆꯔꯒꯦ ꯑꯗꯣ ꯁꯥꯎꯕꯗꯤ ꯐꯔꯝꯃꯣꯀꯣ ꯏꯟꯁꯥꯡ ꯍꯥꯎꯍꯜꯂꯝꯃꯨ ꯍꯨ ꯍꯥꯞꯆꯤꯟꯒꯦ ꯈꯪꯅꯤ ꯀꯤꯖꯗ꯭ꯔꯣ ꯆꯥꯕ ꯊꯃꯣꯏꯗꯨꯅꯕꯨ ꯉꯝꯅꯤ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯍꯥꯞꯄꯨꯅꯤ ꯊꯣꯏꯕꯤ ꯃꯁꯨꯝ ꯂꯥꯡꯒꯤ ꯈꯝꯕꯅ ꯊꯋꯥꯏ ꯊꯥꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯍꯦꯛꯇ ꯊꯥꯗꯣꯛꯑꯒ ꯂꯣꯏ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯃꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤꯉꯩꯁꯤꯗ ꯀꯩꯅꯥꯍꯟꯕꯤꯅ ꯆꯥꯛ ꯊꯣꯡꯈꯤꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯖꯨꯖꯥ ꯑꯃꯨꯛ ꯇꯧꯅ ꯂꯩꯔꯝꯃꯤꯁꯤꯅ ꯃꯃꯥꯅ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯏꯁꯤꯜꯂꯛꯑꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯊꯥꯕꯜꯗꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯊꯣꯛꯈ꯭ꯔꯦ ꯊꯥꯕꯜ ꯂꯩꯗꯤ ꯆꯦꯟꯐꯝ ꯂꯩꯇꯕꯅꯤꯅ ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯈꯜꯂꯤ ꯀꯔꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯋꯥ ꯑꯃꯨꯛ ꯉꯥꯡꯂꯛꯇꯧꯔꯤꯕ ꯍꯦꯛꯇ ꯈꯨꯝꯂꯒꯦ ꯉꯥꯡꯕꯨ ꯉꯥꯡꯂꯛꯑꯗꯤ ꯁꯤꯗ ꯉꯥꯏ ꯂꯩꯔꯦ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯤꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ ꯏꯃꯥ ꯑꯗꯨꯒ ꯂꯐꯨ ꯊꯔꯣ ꯄꯥꯛꯅꯝ ꯑꯃꯒ ꯇꯧꯔꯦ ꯐꯔꯦ ꯑꯩꯁꯨ ꯆꯥꯛꯇꯣ ꯁꯠ ꯆꯥꯊꯣꯛꯂꯒ ꯄꯣꯊꯥꯔꯨꯔꯒꯦ ꯉꯁꯤꯗꯤ ꯅꯗꯣꯝꯆꯥ ꯂꯥꯛꯄꯗꯨꯗ ꯅꯨꯡꯊꯤꯜꯒ ꯑꯃꯠꯇ ꯄꯣꯊꯥꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯍꯣꯏ ꯏꯃꯥ ꯑꯩ ꯐꯠ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯊꯥꯕꯜ ꯂꯩ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯩꯅ ꯁꯣꯝꯗ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯉꯥꯏ ꯂꯩꯔꯀꯥꯟꯁꯤꯗ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯤꯅ ꯉꯁꯥꯏꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯤꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄ ꯋꯥ ꯉꯥꯛꯇ ꯌꯥꯝ ꯉꯥꯡꯈꯤꯕꯅꯤ ꯋꯥꯔꯖꯥꯠꯂꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯌꯥꯏꯉꯪꯂꯥꯗꯨꯅ ꯑꯩꯕꯨ ꯉꯁꯥꯏ ꯆꯥꯡꯈ꯭ꯔꯗꯥꯏꯅꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯅꯣ ꯑꯩꯗꯤ ꯑꯩꯁꯤ ꯉꯥꯎꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯂꯩꯔꯦ ꯁꯤꯗ ꯁꯃꯨꯛ ꯃꯊꯛꯁꯤꯗ ꯂꯩꯔꯝꯃꯤ ꯈꯖꯤꯡ ꯈꯔ ꯂꯩꯕꯗꯨꯒ ꯅꯥꯀꯨꯞꯄꯤ ꯈꯔꯁꯤꯒ ꯀꯥꯡꯉꯧ ꯈꯔ ꯉꯧꯔꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯈꯥꯏꯖꯤꯜꯂꯒ ꯀꯅꯥꯅ ꯈꯪꯅꯣ ꯏꯃꯥꯗꯣ ꯍꯣꯔꯦꯟ ꯄꯥꯛꯅꯝ ꯆꯥꯅꯤꯡꯗꯦ ꯀꯥꯏ ꯍꯥꯏꯔꯛꯑꯁꯨ ꯊꯥꯕꯜꯅ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩꯕꯨ ꯆꯥꯛ ꯂꯥꯝꯃꯛꯑꯦꯗ ꯂꯣꯏꯔꯦ ꯊꯤꯔꯛꯑꯒꯦ ꯐꯝꯕꯤꯔꯝꯃꯣ ꯑꯩ ꯄꯨꯖꯔꯛꯑꯒꯦ ꯁꯥꯎꯕ ꯐꯔ ꯃꯥꯜꯂꯦ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯑꯦꯅꯦ ꯀꯔꯤꯅꯣ ꯃꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯅꯠꯇꯦꯗ ꯇꯨꯝꯅꯤꯡꯂꯦ ꯍꯥꯏꯕꯅꯤ ꯏꯃꯥꯁꯨ ꯈꯔ ꯀꯧꯕꯤꯔꯣ ꯄꯥꯈꯣꯜꯗ ꯅꯪꯒꯤꯁꯦ ꯇꯜꯂꯗꯤ ꯆꯥꯛꯁꯦ ꯈꯔ ꯊꯤꯕꯤꯔꯝꯃꯣ ꯑꯩ ꯑꯣꯏꯅ ꯀꯧꯔꯨꯔꯒꯦ ꯌꯥꯔꯕ ꯑꯗꯨꯗꯤ ꯍꯣꯏ ꯀꯧꯔꯨꯔꯒꯦ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯔ ꯃꯥꯜꯂꯦꯅꯦ ꯑꯩꯗꯤ ꯏꯃꯥꯒꯤ ꯐꯥꯟꯁꯤꯠꯇ ꯂꯩꯔꯤ ꯑꯩꯅ ꯁꯤꯗ ꯐꯝꯂꯒꯦ ꯏꯁꯤꯡ ꯈꯨꯖꯥꯏꯒꯗꯣ ꯄꯨꯊꯣꯔꯛꯑꯣ ꯑꯩꯗꯤ ꯑꯁꯥꯕ ꯑꯣꯏꯅ ꯊꯛꯀꯦ ꯈꯅꯥꯎꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯂꯣꯛ ꯊꯨꯡꯒꯦ ꯇꯧꯏ ꯏꯃꯥꯒꯤ ꯆꯥꯛꯁꯤꯗ ꯂꯩꯖ ꯄꯥꯛꯅꯝꯒꯁꯨ ꯌꯥꯎꯔꯤ ꯈꯖꯤꯡ ꯀꯥꯡꯍꯧꯒꯁꯨ ꯌꯥꯎꯔꯤ ꯍꯥꯎꯔꯅꯤ ꯀꯩꯅꯥꯍꯟꯕꯤꯅ ꯅꯪꯅꯕꯨ ꯍꯥꯎꯇꯕ ꯀꯩ ꯂꯩꯒꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯝꯇ ꯆꯤꯛꯀꯦ ꯑꯁꯥꯕ ꯑꯃ ꯈꯪꯆꯥ ꯆꯥꯅꯤꯡꯂꯛꯑꯦ ꯊꯥꯕꯜꯂꯩꯅ ꯊꯥꯡꯁꯤꯡ ꯑꯔꯣꯕ ꯑꯃ ꯂꯩꯌꯦ ꯎ ꯃꯣꯔꯣꯛꯀ ꯃꯦꯠꯂꯛꯎꯔꯥ ꯇꯥꯕꯤꯔꯤꯕꯣ ꯆꯥꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯌꯥꯏꯅꯦ ꯊꯥꯡꯖꯤꯡ ꯃꯆꯥ ꯑꯃꯈꯛ ꯆꯥꯕꯕꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯂꯣꯛꯁꯨ ꯂꯣꯛꯀꯤ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯅꯠꯇ꯭ꯔ ꯏꯃꯥ ꯆꯥꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯅꯪꯗꯤ ꯁꯤꯕ ꯀꯤꯗꯕꯅꯤ ꯑꯩꯗꯤ ꯄꯥꯛꯅꯝꯁꯦ ꯆꯥꯖꯔꯣꯏ ꯃꯨꯜꯂꯤ ꯈꯪꯗꯦ ꯃꯨꯟꯗꯦ ꯈꯪꯗꯦ ꯄꯨꯈꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯎ ꯂꯥꯎ ꯊꯥꯕꯜꯂꯩꯅ ꯃꯨꯟꯗꯕ ꯄꯣꯠꯄꯨ ꯃꯤꯅ ꯆꯥꯒꯗ꯭ꯔꯣ ꯏꯃꯥ ꯏꯕꯨꯡꯉꯣ ꯍꯩꯒꯤ ꯆꯤꯟꯒꯨꯝꯕ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯤꯗꯤ ꯊꯥꯕꯜꯂꯩꯅ
ꯊꯥꯡꯖꯤꯡ ꯃꯦꯠꯄꯁꯤꯗ ꯂꯩꯔꯤ ꯄꯨꯈꯝ ꯃꯆꯤꯗꯨꯗ ꯑꯗꯨꯝ ꯍꯥꯞꯄꯛꯑꯣꯔꯥ ꯍꯣꯏ ꯍꯣꯏ ꯁꯤꯗ ꯁꯨꯝ ꯍꯥꯞꯄꯣ ꯀꯣꯟꯅ ꯑꯃꯨꯛ ꯃꯥꯡꯊꯣꯛꯎꯔꯅꯨ ꯐꯦꯡꯕ ꯋꯥꯅꯕꯅꯤ ꯏꯃꯥꯒꯤꯁꯨ ꯈꯔ ꯍꯥꯞꯄꯛꯀꯦ ꯌꯥꯔꯦꯗ ꯑꯩꯒꯤꯗꯤ ꯈꯤꯇꯪ ꯍꯦꯛ ꯍꯥꯞꯄꯝꯃꯨ ꯊꯥꯕꯜꯅ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯂꯥꯏꯔꯕꯅ ꯀꯔꯤ ꯆꯥꯔꯤ ꯂꯥꯏꯔꯕꯒꯤ ꯏꯟꯁꯥꯡꯅꯤꯅꯦ ꯅꯪꯅ ꯆꯥꯔꯤꯕꯗꯨ ꯏꯕꯨꯡꯉꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯃꯥ ꯃꯣꯏꯗꯤꯅꯦ ꯁꯧꯒ꯭ꯔꯤ ꯑꯇꯦꯛꯄ ꯍꯦꯛꯄꯗ ꯉꯥꯏꯔꯤꯕꯒꯁꯦ ꯆꯥꯕ ꯐꯪꯖꯄꯣꯟꯇꯦ ꯀꯩꯊꯦꯜꯗꯒꯤ ꯅꯨꯡꯁꯥꯗ ꯐꯧꯕ ꯌꯥꯕ ꯐꯧꯔꯕ ꯁꯧꯒ꯭ꯔꯤꯗꯨꯅꯤ ꯆꯥ ꯑꯩꯈꯣꯏꯗꯤ ꯏꯪꯈꯣꯜꯁꯤꯗꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯄ ꯉꯥꯛꯇꯅꯤ ꯆꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯏꯃꯥꯒꯤ ꯏꯁꯧꯗꯨꯗꯨꯒ ꯌꯥꯎꯗ꯭ꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯁꯣꯝꯗ ꯊꯥꯡꯖꯤꯡ ꯇꯨꯞꯄꯤꯀꯥꯟꯗ ꯐꯖꯅ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯦ ꯆꯥꯛ ꯆꯥꯔꯤꯀꯥꯟꯗ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯐꯠꯇꯕꯅꯤꯀꯣ ꯍꯥꯏꯕꯤꯗꯦ ꯊꯥꯕꯜꯅ ꯅꯪꯗꯤ ꯆꯥꯈꯤꯔꯣꯏꯗ꯭ꯔꯣ ꯆꯥꯔꯒꯦ ꯑꯩꯁꯨ ꯀꯔꯤ ꯍꯥꯞꯄꯝꯈꯣꯒꯦ ꯌꯥꯔꯅꯤꯗ ꯑꯩꯒꯤ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯀꯗꯥꯏ ꯏꯍꯦ ꯀꯥꯎꯏꯅꯦ ꯄꯨꯔꯛꯑꯒꯦ ꯁꯥꯍꯜꯂꯝ ꯏꯃꯥꯒꯤꯗꯤ ꯌꯥꯔꯕ꯭ꯔꯣ ꯌꯥꯔꯦ ꯁꯤꯗ ꯂꯩꯖꯔꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯍꯦ ꯈꯅꯥꯎ ꯊꯥꯕꯜꯂꯩꯅ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯑꯃꯨꯛ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯈꯅꯥꯎꯗꯣ ꯇꯦꯡꯉꯨ ꯃꯔꯦꯡ ꯆꯠꯂꯝꯕꯒ ꯂꯣꯏꯅ ꯐꯅꯤ ꯏꯁꯤꯡ ꯑꯁꯥꯕꯗꯣ ꯈꯔ ꯈꯥꯛꯑꯝꯃꯣ ꯑꯗꯨꯗꯤ ꯂꯩꯔꯪ ꯃꯊꯛꯁꯤꯗ ꯁꯨꯝ ꯌꯥꯏꯁꯤꯜꯂꯒ ꯊꯝꯂꯒꯦ ꯑꯩ ꯆꯥꯛ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ ꯑꯩ ꯂꯣꯏꯔꯒ ꯄꯤꯔꯛꯑꯣ ꯍꯥꯏꯔꯁꯨ ꯄꯤꯔꯛꯀꯦ ꯌꯥꯔꯅꯤꯗ ꯑꯩ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯑꯗꯨ ꯐꯥꯎꯗꯤ ꯑꯩꯁꯨ ꯉꯝꯅꯤ ꯀꯩꯅꯥꯍꯟꯕꯤꯅ ꯑꯩ ꯍꯧꯒꯠꯂꯦꯀꯣ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯉꯁꯥꯏꯁꯨ ꯅꯗꯣꯝꯆꯥ ꯍꯦꯛ ꯂꯥꯛꯁꯤꯟꯗꯅ ꯅꯨꯡꯊꯤꯜꯗ ꯉꯥꯏꯍꯥꯛ ꯇꯨꯝꯖꯒꯗꯕꯗꯨꯁꯨ ꯑꯃꯠꯇ ꯇꯨꯝꯍꯧꯗ꯭ꯔꯦ ꯍꯣꯏ ꯏꯃꯥ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯉꯁꯥꯏꯒꯤ ꯌꯦꯟꯁꯥꯡꯗꯣ ꯍꯥꯎꯕ꯭ꯔꯥ ꯉꯁꯥꯏꯅ ꯍꯪꯒꯗꯕꯗꯣ ꯏꯃꯥꯒꯤ ꯃꯃꯥꯡꯗ ꯀꯤꯗꯅ ꯍꯪꯗ꯭ꯔꯕꯅꯤ ꯍꯥꯎꯏ ꯌꯥꯝ ꯍꯥꯎꯏ ꯄꯥꯛꯅꯝꯗꯨꯁꯨ ꯌꯥꯝ ꯍꯥꯎꯏ ꯈꯖꯤꯡ ꯀꯥꯡꯍꯧꯗꯨꯁꯨ ꯍꯥꯎꯏ ꯅꯨꯡꯁꯤꯗꯥꯛꯇꯨꯗꯤ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯗꯗꯥꯏ ꯑꯩꯈꯣꯏ ꯏꯪꯈꯣꯜꯗꯩꯅꯤ ꯅꯄꯥꯛꯄꯤ ꯃꯅꯥꯛꯇꯨꯗ ꯍꯧꯔꯤꯗꯨꯗꯤ ꯌꯥꯝ ꯍꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯗ ꯎꯗꯕ ꯑꯣꯏꯔꯝꯅꯤ ꯑꯗꯨꯗꯤ ꯍꯩꯅꯧ ꯑꯁꯪꯕꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯃꯨꯛꯇ ꯃꯦꯠꯂꯒ ꯆꯥꯁꯤꯗꯅ ꯇꯤꯟꯕꯨ ꯆꯨꯝ ꯂꯣꯛ ꯊꯨꯡꯗꯣꯔꯦ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦꯁꯨ ꯍꯥꯏ ꯑꯗꯨꯒ ꯍꯩꯅꯧ ꯑꯁꯪꯕ ꯆꯥꯁꯦ ꯍꯥꯏꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯂꯥꯎꯈ꯭ꯔꯕ ꯃꯤꯅꯣꯕ ꯁꯤꯕꯣ ꯑꯩꯗꯤ ꯀꯥꯎꯕ ꯀꯥꯎꯔꯨꯔꯦ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯍꯦꯛ ꯐꯕꯒ ꯆꯥꯁꯤ ꯍꯣꯏ ꯑꯩ ꯃꯦꯠꯄꯤꯒꯦ ꯑꯩ ꯅꯨꯄꯤꯁꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯕꯒꯤ ꯊꯕꯛꯇꯣ ꯇꯧꯔꯛꯑꯅꯨ ꯑꯩ ꯆꯥꯛꯁꯦ ꯑꯃꯨꯛꯇ ꯁꯥꯟꯇꯤꯗ ꯆꯥꯒꯦ ꯅꯪ ꯀꯤꯅꯤꯅ ꯁꯪꯕꯤꯒꯦ ꯇꯧꯕꯅꯤ ꯅꯍꯥꯟꯈꯩꯗꯤ ꯀꯤꯗ꯭ꯔꯒ ꯉꯁꯤ ꯈꯛ ꯀꯤꯒꯗ꯭ꯔꯣ ꯅꯍꯥꯟꯈꯩꯗꯤ ꯏꯃꯥ ꯂꯩꯕꯅꯤꯅ ꯌꯥꯗ꯭ꯔꯕ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯦꯅꯦ ꯏꯃꯥꯒꯤ ꯕꯣꯏꯔꯦ ꯃꯆꯥꯅꯨꯄꯥꯅ ꯐꯥꯎ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯁꯤꯅꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯀꯤꯕꯒꯤ ꯅꯠꯇꯦꯗ ꯈꯣꯟꯗꯥꯗꯨ ꯐꯖꯗꯦꯗꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯕꯨ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯂꯥꯏꯃꯟ ꯃꯇꯨꯝ ꯀꯥꯡꯉꯦ ꯍꯥꯏꯕ ꯈꯣꯏꯗꯧꯁꯨ ꯊꯤꯠꯄꯗ ꯄ꯭ꯔꯥꯟꯒꯁꯦ ꯄ꯭ꯔꯣꯛ ꯆꯥꯛ ꯏꯃꯥꯅ ꯌꯩꯔ ꯉꯥꯡꯕꯗ ꯊꯥꯕꯜꯅ ꯅꯪꯁꯨꯅꯦ ꯏꯃꯥꯒ ꯄꯥꯟꯅꯕꯗ ꯍꯥꯏꯐꯦꯠꯇꯤ ꯅꯣꯞꯇꯦ ꯅꯪꯁꯨ ꯅꯆꯤꯟꯗ ꯍꯥꯏꯐꯦꯠ ꯀꯟꯕꯖꯥꯅꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯝꯂꯕꯅꯤ ꯉꯝꯂꯛꯇ꯭ꯔꯕ ꯍꯧꯖꯤꯛꯇ ꯍꯦꯛꯇ ꯈꯨꯝꯂꯒꯦꯅ ꯉꯥꯏ ꯂꯩꯔꯕꯅꯤ ꯆꯩꯅꯤꯡ ꯆꯩꯖꯧ ꯁꯤꯗ ꯂꯩꯔꯕꯅꯦ ꯑꯩꯗꯤ ꯃꯤꯕꯨ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯈꯩ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯩꯁꯨ ꯏꯀꯥꯏꯕ ꯐꯥꯎꯏꯅꯦ ꯃꯤ ꯃꯃꯥꯡꯗꯗꯤ ꯍꯜꯂꯒꯦ ꯌꯥꯔꯤ ꯇꯣꯛꯑꯁꯤ ꯀꯣꯟꯒꯗꯣ ꯐꯦꯡꯗꯣꯛꯎꯔꯣ ꯑꯩ ꯉꯥꯏꯕ ꯉꯁꯥꯏ ꯐꯨꯈꯤꯕꯗꯣ ꯑꯩ ꯅꯥꯔꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯕ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯕꯜ ꯂꯩꯗꯣ ꯋꯥ ꯀꯥꯞꯊꯣꯔꯛꯏ ꯊꯥꯕꯜꯅ ꯑꯃꯨꯛꯇ ꯇꯣ ꯏꯃꯥ ꯍꯧꯒꯠꯂꯛꯄ ꯀꯞꯄ ꯐꯥꯎ ꯄꯦꯟꯅ ꯀꯞꯄ ꯐꯪꯗ꯭ꯔꯕꯅꯦ ꯑꯩꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯥꯗ ꯄꯦꯟꯅ ꯀꯞꯄꯨ ꯂꯥꯎ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯝꯃꯨ ꯍꯌꯦꯡ ꯑꯣꯏꯅ ꯐꯦꯡꯂꯒꯦ ꯍꯥꯏꯕ ꯅꯨꯃꯤꯗꯥꯡ ꯂꯨꯈꯥꯛ ꯊꯝꯂꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯐꯦꯡꯗꯣꯛꯂꯛꯈꯤꯒꯦ ꯊꯥꯕꯜꯂꯩ ꯃꯅꯤꯡꯊꯣꯡꯗ ꯀꯣꯟ ꯃꯌꯥꯝꯗꯣ ꯀꯟꯅ ꯐꯦꯡꯂꯤ ꯊꯥꯕꯜꯅ ꯃꯅꯥꯛꯇ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯉꯥꯏꯔꯤ ꯑꯣꯏꯔꯨꯝꯁꯨ ꯑꯣꯏꯔꯤ ꯃꯥꯜꯂꯦ ꯊꯥꯕꯜꯗꯣ ꯇꯨꯝꯅꯤꯡꯂꯗꯤ ꯐꯃꯨꯡꯗ ꯆꯪꯂꯒ ꯀꯣꯛ ꯇꯨꯝꯃꯨꯕ ꯌꯥꯗ꯭ꯔꯣ ꯑꯗꯨꯋꯥꯏꯗ ꯑꯃꯨꯛ ꯎꯏ ꯂꯩꯔꯤꯗꯣ ꯎꯏꯗꯨꯗ ꯃꯣꯔꯥꯗꯒꯤ ꯑꯣꯟꯊꯖꯔꯛꯀꯅꯤ ꯎꯏꯕꯗ ꯑꯩ ꯂꯣꯏꯔꯦ ꯀꯣꯟ ꯃꯌꯥꯝꯁꯦ ꯄꯨꯁꯤꯜꯂꯛꯑꯒꯦ ꯕꯥꯇꯤꯟꯁꯦ ꯈꯔ ꯄꯨꯁꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯆꯪꯉꯣ ꯌꯥꯔꯦ ꯑꯩ ꯄꯨꯁꯤꯜꯂꯛꯑꯒꯦ ꯋꯥꯕꯅ ꯇꯞ ꯍꯦꯛꯇ ꯍꯥꯏꯗ ꯃꯥꯏ ꯃꯤꯠꯀ ꯇꯥꯔꯔꯣꯏꯗ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯊꯥꯕꯜꯂꯩ ꯐꯃꯨꯡ ꯀꯟꯅ ꯊꯥꯔꯤ ꯐꯠ ꯀꯟꯊꯣꯛꯇꯅ ꯊꯥꯕꯜꯅ ꯑꯩ ꯈꯨꯗꯩꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯕꯨ ꯈꯨꯗꯩ ꯑꯃꯠꯇ ꯍꯣꯡꯗꯣꯛꯀꯦꯅꯦ ꯐꯤꯌꯥꯟꯗꯨꯗ ꯌꯥꯜꯂꯤꯗꯨꯗꯤ ꯑꯣ ꯂꯩꯔꯦ ꯎꯗ ꯇꯧꯅꯤ ꯎꯔꯣꯏ ꯀꯔꯤꯅꯣ ꯑꯣꯏꯔꯗꯤ ꯆꯤꯛꯂꯅꯤ ꯊꯥꯕꯜꯅ ꯑꯣꯟꯊꯣꯔꯛꯄꯗ ꯊꯥꯕꯜꯂꯩꯒꯤ ꯈꯨꯕꯣꯝꯗ ꯉꯥꯡꯁꯪ ꯉꯥꯡꯅ ꯈꯥꯝꯂꯒ ꯂꯩꯕꯗꯣ ꯍꯦꯛ ꯎꯔꯨꯔꯤ ꯆꯪꯁꯤꯜꯂꯛꯂꯒ ꯈꯨꯕꯣꯝꯗꯨꯗ ꯇꯥꯞ ꯍꯦꯛ ꯄꯥꯏꯔꯨꯔꯤ ꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯐꯨꯈꯤꯕꯗꯨꯒꯤꯔ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯅꯥꯔꯝꯃꯅꯤꯗ ꯉꯥꯏꯈꯣ ꯑꯩ ꯃꯣꯂꯣꯝ ꯑꯃ ꯇꯩꯕꯤꯒꯦ
ꯌꯥꯔꯅꯤꯗ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯅꯥꯗ꯭ꯔꯦ ꯉꯁꯥꯏꯈꯩꯗꯤ ꯌꯥꯝ ꯅꯥꯔꯝꯃꯤ ꯎꯄꯨ ꯃꯊꯛꯇꯒꯤ ꯃꯣꯂꯣꯝꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯖꯥꯠꯅꯤ ꯀ꯭ꯔꯣꯡ ꯀ꯭ꯔꯥꯡ ꯌꯥꯝ ꯇꯧꯔꯤ ꯊꯥꯕꯜꯗꯣ ꯁꯤ ꯂꯩꯔꯤ ꯑꯩ ꯇꯩꯕꯤꯒꯦꯁꯦ ꯅꯈꯣꯡꯗꯣ ꯁꯥꯡꯅ ꯇꯤꯡꯊꯣꯔꯛ ꯇꯥꯕꯤꯔꯤꯕꯣ ꯀꯔꯤ ꯍꯥꯏꯒꯦ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯦ ꯊꯥꯕꯜ ꯂꯩ ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯔꯒ ꯃꯈꯣꯜ ꯊꯣꯛꯇꯅ ꯀꯞꯇꯨꯅ ꯂꯩ ꯊꯥꯕꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯊꯥꯕꯜ ꯂꯩꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯥꯕꯜ ꯂꯩ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯪ ꯁꯥꯎꯔꯅꯨ ꯂꯥꯟꯗꯦꯗ ꯑꯩꯅ ꯆꯤꯟ ꯀꯜꯂꯨꯕꯩꯅꯤ ꯍꯥꯏꯔꯒ ꯍꯦꯛ ꯑꯗꯨꯝ ꯀꯞꯂꯤ